Coffee with Tom Yang Tabiriba Pumnamapu Taram Okcheri. Iramdamgi Lan Ojeriba, Akoi Pumnamaki Isai Lamda, Todo Hindokna, Mayamna Pamnaraba, Koipunamaki, Tawai Oriba, Oinam, SWAMIKUMAR, Kudol Tamjake, Aham Maktada, Da Swamibu, Taram Okcheri Tom TV Makedi. Yam Nungaize, Da SWAMIKUMAR, Nasi Koi so Sibhodokcha Boyna, Isagi Pona Pamlamdam, Amadi. Koi loina bigi ming ima bagi ming icha kya subi ha bena chingma plam adu thambi bane ai ahan makta tom tv bu khoida dana nungsibi dana yingbiri ba puno po ai ikong na khurum jare ai si Bishampur district ki ai pokpa ai mafam si khojmal haiba khungam to poksa bani ado hojik pudi ai si hairang koi thong chemcha karong de lejare aigi pokpa aigi babasi gi maming oinam gokul chal aduga imagi mingna oinam ongbi hanbi ado aisi ai chinau si yam yam de kenoni akoi nupa manga aduga nupi ahum train thoi shuga do kitang di wale yam yam de ado da samina kya aina khwai ahan ni koi chinau singi marakta ado aisi yum panjare ada ai jama leire ai loina bigi ming si ganga kawi adu ai ngasi bau senomai si sumaina lepna tawjeri si ai loina bi si yam ai support am taw vai tare sei si adu kimati ma su dum ai aning base adu kimati ai aning basita yam support tawi yam chumi haidi akhoi pakhang oina gi punsiga hadigi couple life changa punsigi khena base adu kimati leigre couple life changa kanda akhoi artist ojari basna khoigi partners na support tobidragadi adukmati wana thoktoi neba support tobi damakta akhoi da swami gi namabusu haningai tena tom tv mai de thagar phongdong chari yam nungai da swami aduga akhoi makha tajarok poina isagi sahi kya degi isagi lamsida khongda bi rakhibno adu oja kanai makha da tambi rakhibno haibisu thambi ai isagi sahi se kanone sahi taraga nithoi humdoi adai degi sei chi am pamai hai tare kwa aina dum gyan tarak padegi adu pamak pasi kamai toge da aigi akhoi gi kaka se akhoi ai baba si gi het manang pa kaka si tabla thilamba aina anga oi ngai da moina tabla thinba kot pase dum ai se ai tabla ga jo khaji khaji dum thille moina uba degi kwa da aina sei ga sa su tabla je thina dum sakpa hai tare am pamjaba adu adai toroga haurak pani adu aigi keno si ai ngon da kitang isai gi hai tare kwa artist oi bagi kana sai gi lamsida kitang I khara kana tawri si ai khan bada akoi gi imung si sudum kala gi imung oi daga kana tawi aduga ai gi ima po iba ibu boxe ima po ibu boxi yamna matam amada yamna hena khangna khiba khongchom prabha sakpa bokunna na het ima po pane adugi kana sudum leiram ga dawu male and laibak thibamna ai father se ai sei sakpa haurakpada khara kitang kana tawna lai khidre ajam amai toroga ai se adwaina haurak hai tare ko adum mari du khara leina ba do hojik se ai hamba tamakpada ai se akhoi gi lekai da khojumal da oja ranjit ana ma se lila gi sei khaji khaji sa ambani ada ma na to khaji khaji tambi bedagi ai adu dagi mu Bishampur do oja Shankar na balen khungba male oja Shankar sida tamme light music che dei tamme tam matungda ai si kano da adui matungda oja lai khidre matung si chu ai classical tam ko oja Ram Babu Bishampur dagi ni masu adugi matung dagi di ai se oja Buddha ai bam oja Buddha Chandra ma da mon da isei se oja Buddha na ai sei class tawing ai matam da isei se khara mu tamme adai ma oja se sola ba matung dagi di mu ngamaktra ba matung da ai se oja Syam da mu tamme oja Syam mu lai khidre aduga oja Syam lai khidre matung dagi di ai se si jujik lai ba oja assembly mala na mayam na to da kham oja sida ai for ya ba dum ai tamjare class ken gi se adu su yam wana tamme di ina nungdang je chiendra matam du sona kan ai se matam sei si tawba horak padagi program chalak padagi class ken je loisol hauda na ai se nungdang da yamna huralaga chen ba hai tare oja sina su yam nungsi bi dana nungdang asang bada mi laitra kan da ta nang chelo kholo class mayam tawdo ai jinda tawga di mayam tawdu tawga dawa dana marakta
ꯑꯣꯖꯥꯁꯤ ꯀꯩꯅꯣ ꯇꯧ ꯑꯣꯖꯥꯁꯤꯅ ꯁꯪꯕ ꯃꯇꯝ ꯅꯨꯡꯗꯥꯡꯁꯤꯗ ꯃꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯂꯥꯎ ꯇꯥꯟꯅꯁꯤ ꯂꯥꯎꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁ꯭ꯋꯥꯃꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯨ ꯍꯦꯟꯅ ꯏꯁꯩꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯃꯌꯥꯝ ꯑꯃ ꯃꯊꯪꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯤꯅꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅꯔꯛꯄꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯇꯝꯗꯨꯗ ꯗꯥ ꯁ꯭ꯋꯥꯃꯤ ꯑꯣꯏꯅ ꯏꯁꯩ ꯄꯥꯝꯃꯤ ꯏꯁꯩ ꯇꯝꯖꯒꯦ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯈꯣꯡ ꯊꯥꯡꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯅ ꯗꯥ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯗꯤ ꯊꯦꯡꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯖꯤꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯁ ꯃꯗꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯗꯨ ꯈꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯇꯝꯗꯤ ꯌꯥꯝ ꯋꯥꯏꯑꯗꯤ ꯑꯩ ꯄꯣꯛꯏꯕ ꯐꯥꯗꯔꯁꯦ ꯏꯁꯩ ꯃꯇꯝ ꯏꯁꯩꯁꯤ ꯌꯥꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯪꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯗꯦ ꯃꯇꯝꯗꯨꯗ ꯑꯩ ꯄꯣꯛꯏꯕ ꯑꯩꯒꯤ ꯕꯕꯥꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯇꯣꯟꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯅꯣꯠ ꯄꯂꯥ ꯅꯣꯠꯀꯤꯒ ꯁꯛꯏꯕꯁꯤꯡꯁꯦ ꯑꯗꯣ ꯑꯣꯖꯥꯒ ꯀꯧꯔꯛꯇꯅꯒ ꯃꯥꯅꯒ ꯇꯝ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯅꯝꯗꯅ ꯃꯇꯝ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯕꯥꯁꯤꯅ ꯁꯞꯄꯣꯔꯠ ꯁꯨꯡꯇꯧ ꯇꯧꯕꯤꯗꯕ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯍꯨꯔꯥꯜꯂꯒ ꯆꯠꯂꯦꯕ ꯑꯩꯁꯦꯀꯣ ꯏꯁꯩ ꯇꯝꯕ ꯑꯩꯁꯦ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯀꯩꯅꯣꯁꯤꯡꯁꯤꯅ ꯕꯕꯥꯁꯤꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯚꯔꯥ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯅ ꯊꯥꯡꯃꯩꯕꯟꯐꯥꯎ ꯑꯣꯖꯥ ꯕꯨꯙꯍꯣꯏꯐꯥꯎ ꯑꯩꯅ ꯏꯁꯩ ꯇꯝꯕ ꯆꯠꯄꯁꯤꯗꯩꯁꯤꯗ ꯚꯔꯥꯁꯤ ꯂꯩꯇꯗꯅꯀꯣ ꯑꯩꯁꯦ ꯏꯃꯥꯅ ꯈꯤꯇꯪ ꯄꯤꯕ ꯑꯗ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯁꯨ ꯈꯔ ꯋꯥꯕꯅꯤꯅꯀꯣ ꯑꯗꯨꯒ ꯈꯔ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯤꯅ ꯚꯔꯥꯁꯦ ꯄꯤꯕꯁꯦ ꯏꯃꯥꯁꯤꯁꯨ ꯂꯩꯇꯗꯅ ꯈꯤꯇꯪ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯈꯣꯏꯖꯨꯃꯥꯟꯁꯤꯗꯒꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯇꯣꯡꯉꯒ ꯕꯁꯁꯦ ꯇꯣꯡꯉꯒ ꯂꯥꯛꯑꯒ ꯀꯩꯁꯥꯝꯄꯥꯠꯁꯤꯗ ꯀꯨꯝꯃꯦꯀꯣ ꯀꯩꯁꯥꯝꯄꯥꯠ ꯋꯥꯍꯦꯡ ꯂꯩꯀꯥꯏꯁꯤꯗ ꯀꯨꯝꯃꯒ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯃꯩꯕꯟ ꯑꯣꯖꯥ ꯕꯨꯙꯍꯣꯏ ꯇꯥꯟꯅ ꯑꯩꯁꯦ ꯈꯣꯡꯅ ꯆꯠꯂꯦꯕ ꯑꯗꯨꯗ ꯃꯔꯝꯗꯤ ꯑꯗꯨꯗ ꯑꯩꯅ ꯔꯤꯛꯁꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒꯤ ꯚꯔꯥꯁꯤ ꯑꯃꯨꯛ ꯂꯩꯔꯔꯣꯏꯗꯧꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯣꯡꯅꯒ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯇꯥꯟꯅ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯣꯡꯅ ꯑꯗꯨꯐꯥꯎ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯇꯧꯈꯤ ꯑꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯈꯣꯏꯖꯨꯃꯥꯟꯗ ꯁꯥꯏꯟꯁ ꯀ꯭ꯂꯕ ꯑꯃ ꯂꯩꯌꯦ ꯑꯗ ꯀ꯭ꯂꯕ ꯑꯃꯈꯛ ꯑꯗꯨꯒꯤ ꯀ꯭ꯂꯕꯇꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤ ꯀ꯭ꯂꯕꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯈꯪꯍꯧꯗꯅ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯔꯨꯞꯔꯥꯒꯁꯦ ꯃꯇꯝꯗꯨꯗ ꯔꯨꯞꯔꯥꯒꯁꯦ ꯌꯥꯝ ꯐꯥꯎꯋꯦꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯔꯨꯞꯔꯥ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯑꯇꯩ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯊꯣꯔꯛꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯚꯥꯔꯠ ꯀꯥꯏꯅ ꯃꯊꯪ ꯁꯨꯝ ꯊꯣꯔꯛꯈ꯭ꯔꯦ ꯑꯗꯨ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯔꯨꯞꯔꯥꯒꯁꯦ ꯑꯁ ꯑꯩꯈꯣꯏ ꯈꯣꯏꯖꯨꯃꯥꯟꯗ ꯇꯧꯋꯦ ꯑꯗꯩꯗ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯣꯖꯥ ꯖꯨꯒꯦꯁꯣꯔ ꯀꯥꯏꯅ ꯂꯩ ꯈꯔꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯧꯔꯒ ꯔꯨꯞꯔꯥꯒ ꯑꯩꯈꯣꯏ ꯈꯨꯟꯃꯥꯟꯗ ꯔꯨꯞꯔꯥꯒ ꯇꯧꯗꯣꯔꯤ ꯅꯪ ꯏꯁꯩ ꯑꯃ ꯁꯛꯍꯜꯂꯧꯒꯦ ꯇꯧꯕꯗ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯈꯨꯟꯃꯥꯟꯗ ꯏꯁꯩ ꯄꯥꯝꯕ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯣꯏ ꯁꯛꯀꯦ ꯈꯣꯠꯀꯦꯅ ꯇꯧꯋꯦ ꯑꯗꯣ ꯀ꯭ꯂꯕꯇꯨꯅ ꯌꯥꯗꯦ ꯑꯩꯗꯪꯗꯤ ꯃꯥꯗꯤ ꯁꯛꯍꯟꯁꯦꯅ ꯇꯧꯔꯒ ꯍꯥꯏꯅꯔꯦ ꯑꯗꯩꯗ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔꯒꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯐꯥꯎꯕ ꯃꯇꯝꯅꯤ ꯃꯣꯏꯁꯦꯀꯣ ꯑꯣꯖꯥ ꯅꯕꯨꯜꯀꯦꯅꯣ ꯌꯥꯝ ꯀꯟꯅ ꯐꯥꯎꯕ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯃꯣꯏꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯨꯗ ꯈꯣꯏꯖꯨꯃꯥꯟ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯥꯀꯟꯗꯨꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯏꯁꯩ ꯇꯧꯋꯦ ꯑꯩ ꯌꯥꯎꯍꯜꯂꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗꯗꯤ ꯍꯤꯟꯗꯤꯒ ꯀꯟꯅ ꯁꯛꯅꯔꯤꯉꯩ ꯃꯇꯝꯅꯤ ꯍꯤꯟꯗꯤ ꯀꯟꯅ ꯌꯥꯔꯤꯉꯩ ꯌꯥꯔꯤ ꯃꯇꯝꯁꯨ ꯑꯗꯩ ꯁꯛꯑꯦ ꯑꯩꯁꯦꯀꯣ ꯁꯛꯑꯒ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯈꯔꯁꯨ ꯉꯧꯕꯅꯤ ꯈꯔ ꯐꯖꯕꯅꯤꯅ ꯀꯦꯕ ꯈꯣꯠꯄꯁꯨ ꯈꯔ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯃꯥꯟꯗꯕꯖꯥꯠꯅꯦꯕꯀꯣ ꯃꯣꯏꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯁꯤꯅ ꯑꯩꯁꯦ ꯀ꯭ꯂꯕꯁꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏꯁꯨ ꯌꯥꯗ꯭ꯔꯦꯅ ꯁꯛꯍꯟꯗꯕ ꯐꯔꯦ ꯑꯗꯨꯗꯤꯅ ꯇꯧꯔꯒ ꯀꯧꯊꯣꯛꯑꯦꯕ ꯑꯣꯏꯅꯥꯝ ꯁ꯭ꯋꯥꯃꯤꯀꯨꯃꯥꯔ ꯏꯁꯩ ꯑꯃ ꯂꯥꯟꯊꯣꯛꯄꯤꯒꯅꯤ ꯀꯥꯏꯅ ꯇꯧꯔ ꯑꯩ ꯐꯤꯕꯝꯁꯤ ꯎꯕꯗ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯁꯛꯂꯛꯀꯗꯣꯏꯁꯤꯕꯨ ꯃꯣꯏꯅ ꯀꯥꯏꯅ ꯈꯟꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯒꯁꯦ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯦ ꯑꯩꯉꯣꯟꯗ ꯑꯗꯩꯗ ꯑꯩ ꯁꯛꯑꯒ ꯑꯩꯁꯦ ꯏꯁꯩ ꯑꯃ ꯁꯛꯑꯦꯕꯀꯣ ꯁꯛꯄꯁꯤꯗꯩꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯃꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯈꯨꯟꯃꯥꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯗ ꯑꯃꯒ ꯁꯛꯑꯣꯅ ꯇꯧꯔ ꯂꯥꯎꯁꯜꯂꯛꯄ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯁ ꯈꯣꯡꯉꯒ ꯈꯪꯉꯦ ꯑꯗꯨꯅꯤ ꯁꯤꯗꯤꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯗꯅ ꯏꯁꯩꯁꯦ ꯑꯅꯤ ꯁꯛꯑꯦ ꯑꯩꯁꯦ ꯑꯗꯨꯗ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨ ꯈꯨꯗꯣꯜꯇꯪ ꯇꯝꯕꯤꯌꯣ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯅ ꯁꯣꯏꯗꯅ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯀꯔꯤ ꯏꯁꯩ ꯑꯣꯏꯖꯥꯠꯅꯣ ꯀꯥꯏꯁꯦ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯍꯤꯟꯗꯤꯒꯤꯅꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯍꯤꯟꯗꯤꯒꯤ ꯏꯁꯩꯅꯤ ꯑꯗꯨ ꯀꯨꯏꯔꯕꯅꯤꯅ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯛꯑꯒ
oza gambir basi si am nungsi ko oza gambir basi radio su kan to ise mana lao ai nak ta lao ai kwai thien da smai lei mani ai matam da kwai thien ga khang di ko khang ai lambi ji krai wai no khang jan ti adi oza gambir basi sina lao ai smai jana kwai thien bazar hayo adu maning da swana pura ma lei bani pura da maning da ai lei bani hanga u kholo lao ai nang ru bra ga da nang toroga ne khaja khaji aina lau program ma tai pubi ke kai ma adamai toroga ai se thi dana ga lae ma se ko da ga adu matung dei koi dana ai se ramesh ni dogja na ai gi inglaba yu ki la mari ni kai ni ibiri ba yam ba se sina law nang kana to ge law rubra gi adu matung dei gi di koi dana rubra gi makoi gi manipur gi pumba gi oiba hai tai manipur gi oiba competition lama pangthu eba rubra gi ano ba artist longna ba gi damakta ada khoi hum se select dayok phadana select to wai tare adu khut da khoi se kano tore ma oja kano sina ai paisa lai tadana tamor ramesh ni dogja sina pasam change matam du ko pasam change mingchen bagi ko adai da yam matam du yam form do bagi dai pasam ga kano tor ga tamor ramesh ni dogja sina ai puthok pi gen to puthok tang ma to ga competition ji yaw hal le ba laibuk phadana akoi competition yaw bu da ai se dum ji competition du da ai select tor pa itare adagi ru bra ga da change asru bra sang pu su matam du da ye chap phang da basi ko nauri bagi ko dai di babok se kano to dine dum koi gi asai gi mayam to sakha matung da ko loram dai koi gi mi kai ram dai adai matam da ko khoi puthok pi doi ne ba ko adai di adui matung da dai ka taw da gi oja sing nungsi bo oja sam ka cham nungsi matam da ko oja sam thong ban gi se lai gi dre ma na ka to ga ngang si khang na sa an ji ne mi babok kano to ngai da kai na pukhat pi na ko asana volcano jig lai se ma na ka to ga dai to pukhat pi na ai khaga sak le ba ko ana ma ga sak ba da gi di as da yam cha da ba ka yam yaw da dui punsi jo ma de tangkak to sai je moina sai chala dau ne na to ni ko ai pot sai myam de loi na akoi na nauri bani na oja sing ji gi seba loi to ne loi san pot sai myam de matam de di drum ga je jik ti electronic ki thora mina pi edna matam drum chau chau du pui be ko stick je ada ko gi bora nungdum ga hap toi ne ba lengoi ga chau che drum do leng da na ba na phut che kam torok pada adu ga ko ya de du ga nang asna si di le horo en si di se yaw ya ro na ko ji ko bas da ga kenter matam na kenter du pula pula ko chat li na ko set pula chap do ada ne kono to ibai matam da nang si di yaw ya ro si di da sum si di keno gi ni adu na vip gi mayam keno ni adu na sum si da di noi yaw ya ki roi ha ga ni asai se kappa ga le hawe ba ko ade sona kan da imana ba mayam da swami do isai khaji sak pa yaw re ma tani nge na moi na sona kan nang labo ha ra ka doi ne ba sona kan na ko je mu sim ba si di yaw ya gi ro en to le hau doi ne ba ko mo ning ba kai ning ba kai du ga yam wa wa ba di gi di akoi gi lei ba ru bra gi musician sing se yam chap to gi ngon da moi gi thongna na su moi na to ri ba support ku to du na so ai se thongna da mai lei ki ba ne ba ko an to ga yang warak ba hai tare ne as khuam ni da do ai di taseng na ai ngasi phau da ai se ai ni sa hai ba se ai kaim ta kana to dri ba ko ngasi phau da ai to ge na su khandri adu ga to su to ro na ai dam khal ga lei ba jik se ai father se akoi gi ni sa da lei ki da ne ba ko aduna imana warak ba kholak ba mayam si u ba da ne adum ba mayam du ura ba da ai ni sa se ai taw ai masi taw roi ko ai ni na bo na ko adumai to ro ga lei aduna simbati u taw si din sai gi hojik ti yam phare ko adum akoi gi sai je chalaga hidak che dum silam me ba ta jaga da lao masa pai si lao to to na adum taw dui ne ba ko aduna sai gi haina ga di sai taw du thawak mayam to aduna adum ba mayam se akoi ji suk tong tong do ba akoi dum seng doi ni akoi na ko halam jing ji gi seba se akoi na cham doi ni akoi na hai doi ni taw doi ni ko adum kano akoi na taw jada ba yu ani loi na ba khaina re ba adi tina ba sun sai gi loi na su na ba tina rak ta ba ya da ba ni na sai gi aina haina di hai dra ga su adum ba rak ta yaw dra ga di ai si tongana ta doi ni da na ko aduna adu su yaw na ba hona ba ko aduna yam chumi da so minus maina awa ba kaya khang ba adegi sum samna hai ba khoi gi akhang kan ba gi saruk thungni hai ba da so mi da ngasi example di mayam da adu aina hai ne hojik ano bu thor pa mayam jing ji ko akhoi na wa ba si ura di moi ngak ka ne na yam nuai na hojik ti moi de album ama sa kan da film ama sa kan da eta do mayam khang na kan da moi da ma sa da su kaino taw ba che eta
ꯑꯩꯁꯦ ꯃꯤꯅ ꯄꯥꯝꯃꯕꯅꯤ ꯍꯥꯏꯕꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯊꯨꯅ ꯍꯦꯛꯇ ꯃꯣꯏꯁꯦ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯒꯨꯔꯨ ꯄꯥꯕꯨꯡ ꯄꯥꯔꯤ ꯍꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯪꯕ ꯂꯦꯞꯇꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯕ ꯑꯩꯗꯤ ꯑꯗꯨꯝ ꯍꯪꯕ ꯂꯦꯞꯇꯦꯕꯀꯣ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯀꯩ ꯍꯥꯏꯅೋ ꯈꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯣꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯈꯔ ꯂꯩꯗꯅꯀꯣ ꯑꯁ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯈꯔ ꯇꯥꯟꯅꯔꯛꯑꯦꯅꯀꯣ ꯑꯗꯨ ꯃꯣꯏꯅ ꯊꯦꯡꯅꯔꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯀꯥꯜꯂꯒꯁꯨ ꯂꯥꯛꯇꯦꯕ ꯑꯩꯈꯣꯏ ꯀꯥꯜꯂꯒꯁꯨ ꯂꯥꯛꯇꯦ ꯑꯗꯨ ꯂꯣꯏ ꯊꯦꯡꯅꯔꯒ ꯂꯥꯛꯏꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯈꯤꯕ ꯃꯇꯝ ꯍꯧꯖꯤꯛ ꯍꯥꯏꯒꯦꯕ ꯃꯣꯏꯗꯤ ꯐꯤꯂꯝ ꯑꯗꯨꯗꯨ ꯑꯗꯥ ꯀꯥꯏꯅ ꯑꯦꯜꯕꯝ ꯑꯗꯨꯗꯨ ꯀꯥꯏꯅ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯏꯁꯩ 10ꯁꯦ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯃꯈꯛꯇꯗ ꯏꯁꯩ 10ꯁꯦ ꯄꯨꯂꯞ ꯁꯛꯇ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯅꯒ ꯂꯩꯕꯤ ꯖꯥꯟꯇꯤ ꯏꯁꯩ 10ꯁꯦ ꯑꯩ ꯏꯇꯣꯝꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯏꯁꯩ 10 ꯁꯛꯄꯗ ꯏꯁꯩ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠꯁꯦ 30ꯅꯦꯕꯀꯣ 10 ꯁꯛꯄꯁꯦ ꯏꯇꯣꯝꯗꯅ ꯆꯨꯝꯃꯤ ꯀꯦꯁꯦꯠ ꯄꯜꯂꯤꯉꯩꯁꯤꯗ ꯃꯔꯛ ꯊꯠꯆꯅ ꯗꯥꯁ꯭ꯋꯥꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯦꯔꯤꯁ ꯑꯃ ꯐꯣꯡꯈꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯚ꯭ꯌꯨअꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯇꯦꯛ ꯈꯤꯇꯪ ꯁꯛꯄꯤꯌꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅꯁꯨ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄ꯭ꯔꯦꯝ ꯐꯥꯟꯖꯣꯡ ꯑꯃꯅ ꯃꯥꯅ ꯏꯕꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯁꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯛꯆꯒꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯑꯗꯨꯝꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯔꯕꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯗꯥꯁ꯭ꯋꯥꯃꯤ ꯇꯨ ꯆꯣꯡꯉꯦ ꯇꯥꯕꯗ ꯑꯗꯨꯛ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯩꯁꯦ ꯊꯪꯅ ꯑꯃꯇꯪꯒ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯃꯇꯪ ꯑꯗꯨꯒꯤ ꯁꯦꯔꯤꯁꯇꯒꯤ ꯑꯗꯨꯒꯤ ꯁꯦꯔꯤꯁꯇꯨ ꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯃꯇꯝꯗ ꯑꯣꯏꯕꯤꯈꯤꯕ ꯗꯥꯁ꯭ꯋꯥꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯤꯕ ꯑꯃ ꯈꯜꯂꯒ ꯑꯃꯇꯪꯒ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯑꯩꯗꯤ ꯏꯁꯩ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯄꯥꯝꯃ ꯁꯛꯈꯤꯕꯅꯦꯕꯀꯣ ꯂꯣꯏꯅ ꯄꯥꯝꯃꯒꯗꯤ ꯁꯛꯈꯤꯕꯅꯤ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯅ ꯄꯥꯝꯕꯤꯔꯛꯇ꯭ꯔꯗꯤꯀꯣ ꯃꯤꯅ ꯄꯥꯝꯃꯛꯄ ꯏꯁꯩꯗꯨꯅꯦꯕ ꯐꯖꯕ ꯍꯥꯏꯁꯦ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯏꯁꯩꯁꯤꯡꯁꯦ ꯑꯅꯝꯕꯅꯗꯤ ꯑꯩꯅ ꯁꯛꯆꯕꯁꯤꯡꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯁꯛꯆꯕꯅꯦ ꯑꯗꯨꯒ ꯄꯥꯝꯃꯛꯇꯕꯗꯨꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯤꯇꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯀꯣ ꯑꯩꯒꯤ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯩ ꯑꯗꯩꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯆꯣꯡꯊꯝꯆꯥ ꯂꯩꯔꯤ ꯃꯌꯦꯛ ꯏꯕꯗꯨꯗꯤ ꯑꯗꯨꯒ ꯏꯃꯣꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯕꯁꯦ ꯏꯁꯩ ꯁꯨꯔ ꯄꯥꯜꯂꯤꯁꯦ ꯃꯍꯥꯛꯅ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯑꯩ ꯃꯇꯦꯛ ꯈꯤꯇꯪ ꯑꯩ ꯁꯛꯆꯒꯦ ꯁꯤꯗ ꯑꯃꯨꯛ ꯈꯔ ꯀꯥꯏꯅꯕꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯁꯔꯒꯒꯤ ꯑꯝꯔꯥꯄꯨ ꯂꯩꯀꯣꯟꯗꯁꯨ ꯁꯥꯠꯇꯦ ꯁꯨꯛꯅ ꯃꯝꯂꯕ ꯂꯣꯛꯅꯨꯡꯗꯁꯨ ꯌꯥꯔꯦꯛꯇꯦꯅꯦ ꯊꯃꯣꯏꯗ ꯀꯦꯀꯨ ꯂꯣꯠꯆꯕ ꯅꯠꯇꯅ ꯊꯃꯣꯏꯗ ꯀꯦꯀꯨ ꯂꯣꯠꯆꯕ ꯅꯠꯇꯅ ꯗꯥꯁ꯭ꯋꯥꯃꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯗꯥꯁ꯭ꯋꯥꯃꯤꯒꯤ ꯐꯦꯟ ꯑꯣꯏꯖꯔꯤꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁ꯭ꯋꯥꯃꯤꯒꯤ ꯏꯁꯩ ꯇꯥꯕ ꯐꯪꯖꯕꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯁꯩꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯈꯣ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯚ꯭ꯌꯨअꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email
lamjingbajewelry@gmail.com, website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Hello, good morning, sir. Welcome to Lamjingba Motors. How may I help you? lamjingba motorna miyam da kanaba piri basingse kari kari no Khudongchaba kaya ama pizari na aikoy sumay pa. ब्रेक की मतुंगदा तराम नमोक चली दासामी याम नुंगाइजै अखोई दासामीना अखोई पुंसीदा थेंगनजरखिबा अखोई इसे सकपा मतमदा अमम अथेंग अदेगी लम लम मफम मफम कया अमसु चटपीरी मसीदैसे थेंगनबिरखिबा खुदोंग चादबा अखोई अवा नुंगाइ अखोई पुनमंगना खंगजबा यारगदी मदुसु खस्तंग शेयर तौबियु ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯥꯛꯏꯕꯗ ꯑꯩ ꯆꯍꯤ 19 ꯁꯨꯔꯦꯀꯣ ꯑꯩꯅ ꯏꯁꯩ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯏꯁꯦ ꯁꯤꯗ ꯊꯦꯡꯅꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯩ ꯑꯋꯥꯕ ꯊꯦꯡꯅꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯃ ꯃꯇꯦꯡꯁꯤꯗꯗꯤꯀꯣ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯏ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯄ ꯍꯧꯕꯗꯒꯤꯅꯀꯣ ꯉꯁꯤꯐꯥꯎ ꯆꯠꯄꯁꯤꯗ ꯆꯍꯤ 2-3ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯍꯤ 2 ꯑꯃ ꯃꯈꯥꯏꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯖꯒꯥꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯏꯁꯩꯁꯤ ꯇꯁꯦꯡꯕꯒꯤ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯃꯤꯗꯤ ꯑꯣꯏꯔꯝꯕ ꯃꯍꯥꯛꯁꯦ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯏꯁꯩꯁꯤ ꯃꯥ ꯏꯁꯩꯁꯦ ꯌꯥꯝ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯁꯛꯑꯦ ꯑꯗꯨꯗꯩꯗ ꯁꯩꯐꯝꯁꯤꯗ ꯏꯁꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯩꯒꯒꯤ ꯏꯁꯩꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯩꯗ ꯁꯩꯐꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯁꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯏꯁꯩ ꯑꯗꯨꯗ ꯁꯛꯑꯀꯥꯟꯗ ꯃꯐꯝꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯈꯤꯗꯧ ꯈꯣꯠꯈꯤꯗꯧ ꯃꯌꯥꯝ ꯁꯤꯡꯒꯔ ꯌꯥꯝꯃꯕꯗ ꯏꯁꯩ ꯌꯥꯝꯗ꯭ꯔꯕꯗ 3 ꯀꯣ ꯌꯥꯝꯃꯕꯗ 4-5 ꯀꯣ ꯑꯗꯨꯗ ꯍꯦꯟꯅ ꯁꯛꯅꯗꯦ ꯏꯁꯩꯁꯦꯀꯣ ꯑꯗꯨꯗ ꯃꯥꯅ ꯏꯁꯩꯁꯦ ꯑꯃꯈꯛ ꯁꯛꯂꯛꯄ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏ ꯈꯜꯂꯀꯥꯟꯗ ꯏꯁꯩ ꯑꯃꯈꯛꯇ ꯑꯩꯅ ꯁꯛꯍꯧꯗ꯭ꯔꯦꯕ ꯁꯛꯇꯕꯁꯤ ꯑꯩꯅ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ ꯁꯛꯏꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯏꯁꯩꯁꯦ ꯑꯩ ꯃꯀꯣꯛ ꯈꯔꯗꯤ ꯐꯥꯔꯤ ꯁ꯭ꯇꯥꯏꯜ ꯈꯔꯗꯤ ꯐꯥꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯕꯁꯤꯡꯗꯨꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯃꯟꯗꯅ ꯑꯩ ꯆꯍꯤ ꯌꯥꯝꯈ꯭ꯔꯕ ꯏꯁꯩꯅꯤ ꯑꯩꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯁꯛꯈꯤꯗꯕꯗꯒꯤ ꯍꯥꯏꯕꯗꯨꯗ ꯃꯥꯁꯦ ꯁ꯭ꯇꯦꯖꯗ ꯀꯥꯈꯠꯂꯒ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯁꯦ ꯅꯣꯛꯑꯒꯁꯨ ꯄꯩꯁꯥ ꯊꯥꯔꯝꯃꯦ ꯑꯩꯉꯣꯟꯗꯀꯣ ꯁ꯭ꯇꯦꯖ ꯃꯊꯛꯁꯦ ꯀꯥꯈꯠꯂꯒ ꯅꯣꯛꯑꯒꯁꯨ ꯄꯩꯁꯥ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯥꯅ ꯁꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯃꯥꯁꯦ ꯃꯥꯅ ꯁꯥꯎꯔꯤꯗꯣ ꯑꯩꯗꯤ ꯇꯧꯁꯟꯅꯕꯣꯏ ꯅꯤꯡꯉꯨꯔꯦꯕ ꯑꯍꯥꯟꯕꯗ ꯃꯥꯅ ꯁꯥꯎꯕꯁꯦ ꯑꯗꯩꯗ ꯑꯗꯨꯒꯗꯤ ꯏꯁꯩꯁꯦ ꯁꯛꯑꯦꯀꯣ ꯑꯩ ꯌꯥꯝ ꯐꯥꯖꯗ꯭ꯔꯦ ꯑꯩ ꯃꯇꯦꯛ ꯈꯤꯇꯪ ꯁꯛꯀꯦ ꯑꯣꯖꯥꯒꯤ ꯕꯤꯠꯇ ꯑꯩ ꯐꯥꯒꯤꯁꯨ ꯇꯧꯏ ꯑꯁ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯣꯔꯦꯟ ꯐꯨꯔꯛꯇꯅ ꯀꯥꯏ ꯑꯩꯅ ꯁ꯭ꯇꯦꯖ ꯃꯊꯛꯇꯁꯨ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯅꯩꯀꯣ ꯑꯗꯩ ꯃꯥꯁꯦ ꯑꯗꯨ ꯍꯥꯏꯔꯨꯕꯗꯨꯗ ꯃꯉꯣꯟꯗ ꯀꯩꯅꯣꯃꯈꯛ ꯐꯥꯎꯈꯤꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯩ ꯁꯛꯑꯦ ꯑꯩ ꯑꯩꯅ ꯃꯇꯦꯛꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯁꯛꯑꯦꯀꯣ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯈꯤꯕ ꯃꯔꯨꯞ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯊꯦꯝꯕꯤꯌꯨ ꯍꯥꯏꯕ ꯏꯁꯩꯁꯤꯅꯦꯕ ꯈꯜꯂꯛꯏꯁꯦ ꯑꯗ ꯑꯩꯅ ꯑꯇꯩꯗꯤ ꯃꯈꯥꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯇꯦꯛꯁꯤ ꯁꯛꯑꯀꯥꯟꯗ ꯃꯥꯁꯦ ꯅꯪ ꯊꯥꯖꯤꯜꯂꯛꯎꯔꯥ ꯀꯥꯏꯅ ꯇꯧꯔꯛꯄꯗꯨꯅ ꯑꯩꯉꯣꯟda ꯁ꯭ꯇꯦꯖ ꯃꯊꯛꯇ ꯑꯩ ꯑꯍꯥꯟꯕ ꯐꯥꯒꯤꯅꯦ ꯂꯩ ꯃꯥꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯟꯅ ꯆꯩꯅꯔꯒ ꯃꯗꯨꯗ ꯃꯊꯛꯇꯨꯗ ꯇꯧꯅꯔꯨꯗꯧꯗꯣ ꯑꯥꯔꯇꯤꯁ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯗꯨꯃꯛꯀꯤ ꯒꯨꯟꯗꯥꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯐꯥꯒꯤꯅꯦꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯧꯔꯝꯃꯤ ꯃꯥꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯃꯥꯏ ꯃꯃꯥꯏꯁꯤꯗ ꯌꯦꯡꯕꯁꯤ ꯃꯥꯁꯦ ꯐꯥꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯗꯤ ꯅꯪꯒꯅ ꯍꯥꯏꯔꯒ ꯑꯩ ꯏꯁꯩꯁꯦ ꯀꯨꯝꯊꯔꯛꯑꯦꯕ ꯁꯛꯇꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯇꯝꯗꯨꯁꯨ ꯒꯥꯡꯉꯥꯏꯗ ꯂꯥꯛꯀꯦꯅ ꯇꯧꯕ ꯏꯁꯩꯁꯦ ꯀꯟꯅꯁꯨ ꯁꯛꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯅꯤꯀꯣ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯩꯁꯦ ꯑꯗꯨꯝ ꯀꯣꯟꯅꯕꯨꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯀꯅꯥꯅꯣ ꯀꯣꯏꯊꯤ ꯊꯤꯒꯠꯂꯦ ꯑꯗꯨ ꯀꯩꯁꯨ ꯑꯣꯏꯔꯝꯗꯦ ꯃꯥꯁꯦꯀꯣ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯃꯥ ꯃꯁꯥꯁꯦ ꯀꯩꯗꯧꯒꯦꯅ ꯑꯩꯅ ꯃꯥꯁꯦ ꯀꯅꯥ ꯑꯣꯏꯕꯅꯣꯅ ꯑꯩꯅ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯥꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅꯤ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ ꯃꯉꯣꯟꯗꯀꯣ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯁꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ नुपा अमखक्ना अदुम्बई मोंग तौरप हाइतारे आई अदुददी खरा अदु इकुइ कुइनदबिदा याम नुंगाइ अदुसु मा याम नुंगाइते मयाम मांगदनि सै कन्ना सैङाइदनि को अदुसु दुम अदुदि खुद अदुम थानारे आइसे सम साउनिङगा लैब पोतो ओ नोइना अखोइसे याम उसितबगी केनो मखक लैबोरे नोइसे अखोइसे सिंगरनि आर्टिस्टनि कैसु तौबो ngमoi हाइबगी केनोदा नोइदा लैबोरेना आइङोंदा खलक हाइतारे मिकुप नाक्तुंदा अदो आई नुंगदु नुंगाइते को पोतो अदुसु याम नुंगाइतदना आइना मिदो तौबिगनो मासु ngaktanggi मासे इदा ngauro खोलगा खिदंग कनो तौबदुदा पेनदना कनो तौरंबा याइ तौबिगनो आई अदु सुम खामिको अनि मफम अनि से याम नुंगाइतब हाइतारे नुंगाइतबदा
adagi amana nungai ba haigadra kano tawbra haitara masima kauthosi aina isai aina sak phajabi leisabi na leikai da leibase na aina ise makak aine arambam khak saeba ko ani sak phajabi leisabi na leikai da leibase pakhang aigi thamoi wai chilida kaina chum ai sakpa ai nongma adu chidi dum haiba da kasu kaidre adu aina kakching da nongma saeba ko kakching da sakpa si se myam je lang da na like pang leisabi myam je lang jadra nungai da dum tawra tawje da aina aina sum nungai ba bit tu da sum adugi mut tu da isu sak phajabi leisabi na kakching da leibase pakhang aigi thamoi wai chilida kai chum hayo ko adai mathang lak tu na aina sak phajabi leisabi na imang da phamba se pakhang aigi thamoi wai chilida kai na dum sai ngang ma jam nungai sum sakpa dai di aina sak phajabi leisabi na swai da leiba se pakhang aigi thamoi wai chilida kai chum sai ko sai je sum loi salak pagi loi saure sai makok se antara se mathang antara sum se mathang sa loi salak pagi dai aina ai kai hai ji na khale sang na ko sak phajabi leisabi na leikai da leibase haisira sak phajabi leisabi na kakching da leibase haisira sak phajabi leisabi na swai da leibase haisira na chum khalle ko sang na sum yok salai ne aduga atang da sak phajabi kakching haisira swai haisira kakching haisira na chum khali ngai da sak phajabi leisabi na kak swai da leibase hai do khaba sai dok sai ge ku karo se dum tai gon taw ko ada ta no pa ai si sak pa sum ngam da na hak su ko ada sum nungai ba hai tare de amana dum yawi khra ada kano si aiga aina he aina mamang aina matam khra gi mamang da aina sakcharamba aiga unaraga aigi oiri bi enta bi sai je sakpada sigi style si sur aina pan bane ba ko antara sina mo ko tat to mathang jam mana yam ena khangai ba yam sina pan bi ba tare style si pan ba aina style si sur si kau thokra ba nong ma aina thawai ban da sai ba sakpa je da aina kau thokki duna sai se kamai to ga sigi sida suram khak yauri ba ko gi aiga unaraga aigi oiri bi ha ka I famdana karamba panthungno na tarak mi yawe ba ade suji he chigi jaga je dom kaw ra ba haibam je I famdana karamba panthungno eda tara ba ai sai je he loi bau je chungning ning sing na adum sakra bani sai je ba ko mayam da dum khangi da khangang mani du ka du khangoi du dum ko mane engo da kana to yam nungai je ado hari bo huziki sai ani je mayam su he na pambi ba dum so obi huziki isai mamang da khoi gi mamang na pambi bi soi gi bdo ado isai da petang nang biyun sai do sak phajabi leisabi na leikai da leibase rasi leibi leisabi na imang da phamba se pakhang aigi thamoi wai chilida pakhang aigi thamoi wai chilida sak phajabi leisabi na kakching da leibase sak phajabi leisabi na swai da leibase pakhang aigi thamoi wai chilida khwai doi lore padani ko soi de sina sak phajabi leisabi na kakswai da leiba se pakhang aigi tham swai ne soi gi ba adu kakswai ha dum babok na de notice to yam nuai je da sami wai te sana bagi ho yam thina su khoi pel hoi dori ngasi se adu bo khoi ngasi khalak li ba akoi gi singer anoba sing sida khoi gi senior artist singer mo ojana bibining ba advice message kasting thambi ta seng bagi sigi masigi maramdadi tasengbagi akoi su artist samo romni yam kana di haining de ko adubu tangai patana aigi wakhalon haija batai ko ai wakhalon je ai kitang phongdok chaning bada inkhalag iba akoi gi chan inau sing leidana ko bebhar khaga tahonningi ai di ahalaman sing che ko akoi di ngasi bauda ahalaman sing da koi bebhar ngasi bauda akoi yamna isa jam nolung na chasa bai tare ko yam ki jana dum chasai ngasi bauda ko ado kan inkhalai ba ngang sing che ngang sing hawalak pasing se karino awaba thengnaraktabana ko awaba sigum mayam se akoi di akoi na matam du salakpa matam da yam wana matam da sumaina media gi keno sisu leiram banati yam hena ko akoi di matam du audio ke se si namaga isana yon ba chaga doine ba khangbi na ba na lam da khangna ba mayam se karaga noi si tabiu na popular oina ba si yam wana chacha bai tare admai ga tamjara ga dagi ahlam man jingina sei sigi maram da su se panbiu ya da na ko adagi to atu ki mati warak bai tare ko ad akoina aina ga lerak pasi ahan ba sida
ꯑꯩꯅ ꯀꯩꯅꯣꯗ ꯁꯤꯗ ꯚꯔꯥꯗ ꯂꯩꯔꯛꯄꯗ ꯀꯔꯤꯃꯧ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯇꯗꯅꯀꯣ ꯀꯥꯡꯁꯦ ꯆꯤꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯍꯜꯂꯒ ꯀꯥꯡꯁꯦ ꯆꯤꯛꯂꯛꯄꯁꯤꯗꯩꯗ ꯁꯥꯈ꯭ꯔꯕ ꯀꯩꯅꯣꯗꯣ ꯀꯥꯂꯦꯟꯒꯤ ꯀꯩꯅꯣꯁꯤꯗ ꯀꯥꯡꯁꯦ ꯆꯤꯛꯂꯛꯀꯗꯣꯏꯅꯦꯀꯣ ꯐꯦꯟꯁꯦ ꯑꯗ ꯀꯥꯗꯣ ꯂꯩꯔꯝꯕ ꯐꯦꯟꯁꯦ ꯈꯛꯇꯪ ꯊꯥꯔꯦꯅ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯤ ꯑꯊꯥꯕꯁꯤꯀꯣ ꯄꯣꯟꯊꯥ ꯑꯗꯨꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯣꯟꯊꯥꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯝꯕꯗꯣ ꯄꯣꯝꯕꯤꯒ ꯍꯥꯏꯅꯕꯗꯣ ꯀꯝꯄꯣꯜ ꯑꯗ ꯃꯅꯝꯒ ꯅꯝꯊꯤꯈ꯭ꯔꯕꯗꯣ ꯑꯗꯨꯅ ꯀꯨꯞꯄ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯥꯡꯉꯒ ꯌꯥꯝ ꯋꯥꯅꯀꯣ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯑꯣꯖꯥ ꯒꯨꯔꯨꯀꯥꯁꯦ ꯌꯥꯝ ꯀꯤꯅ ꯑꯩꯈꯣꯏ ꯆꯠꯂꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯊꯣꯔꯛꯄ ꯏꯆꯜ ꯏꯆꯦꯁꯤꯡꯁꯦ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯇꯧꯋꯦꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯃꯔꯛꯁꯤꯗꯩꯗ ꯕꯦꯕꯥꯔ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯈꯔ ꯇꯧꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯃꯇꯤꯛ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯋꯥꯈꯜꯁꯦ ꯈꯟꯊꯍꯟꯅꯤꯡꯉꯦꯗꯤꯀꯣ ꯌꯥꯝ ꯈꯟꯊꯍꯟꯅꯤꯡꯉꯦꯗꯤ ꯃꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯗꯤꯀꯣ ꯑꯍꯟ ꯁꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯝꯕꯤꯗ ꯇꯠꯈ꯭ꯔꯦ ꯀꯣ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯊꯦꯡꯅꯔꯛꯇꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯍꯜ ꯂꯃꯟꯗ ꯑꯩꯅ ꯕꯦꯕꯥꯔ ꯇꯧꯕ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯕꯦꯕꯥꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯆꯞ ꯆꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯃꯤ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝꯕ ꯃꯁꯤꯃ ꯈꯟꯒꯗꯕꯅꯦꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯃꯔꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯐꯔꯦ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯃꯈꯣꯏꯕꯨ ꯄꯣꯛꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯁꯤꯅꯁꯨ ꯌꯥꯝ ꯍꯥꯏꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯣꯏꯅ ꯈꯪꯗ꯭ꯔꯒꯁꯨ ꯀꯣ ꯏꯆꯥ ꯅꯣꯏ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯅꯊꯛ ꯊꯣꯡꯕꯁꯤꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯣ ꯅꯣꯏ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤꯀꯣ ꯕꯦꯕꯥꯔ ꯂꯝꯆꯠ ꯑꯁꯤ ꯈꯨꯔꯨꯝꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯑꯇ ꯂꯩꯇ꯭ꯔꯕꯅꯦ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅꯅꯦ ꯈꯨꯔꯨꯝꯅꯕ ꯀꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯛꯆꯔꯒ ꯈꯨꯔꯨꯝꯅꯕꯕꯨ ꯀꯗꯥꯏꯗꯕꯨ ꯑꯩꯈꯣꯏ ꯌꯦꯡꯉꯨꯅꯦꯀꯣ ꯎꯔꯤꯒꯦꯅꯦ ꯑꯗꯨꯅ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯉꯥꯛꯑꯒ ꯆꯠꯂꯒ ꯅꯣꯏ ꯁꯤꯗꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯁꯤꯒꯨꯝꯕꯗꯗꯤ ꯅꯣꯏ ꯕꯦꯕꯥꯔ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯁꯦ ꯃꯃꯥ ꯃꯄꯥꯅꯁꯨꯀꯣ ꯃꯆꯥꯁꯤꯡꯗꯨꯅ ꯇꯧꯔꯒꯁꯨ ꯈꯔ ꯑꯩꯗꯤ ꯈꯤꯇꯪ ꯍꯥꯏꯍꯟꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛꯅꯤ ꯇꯥꯛꯄꯤꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯗꯥ ꯁ꯭ꯋꯥꯃꯤꯒꯤ ꯏꯁꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯃꯁꯤꯗ ꯏꯁꯥꯅ ꯍꯦꯛ ꯏꯁꯩꯒꯤ ꯂꯝꯁꯤꯗꯒꯤꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯁꯦ 2005ꯗ ꯔꯦꯗꯤꯑꯣ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2017ꯁꯤꯗ ꯑꯩ BI ꯐꯪꯉꯦ ꯑꯗꯒꯤ 2007ꯗꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯒꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯐꯤꯂꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯤꯟꯕꯗꯨꯗ ꯑꯩ ꯕꯦꯁ ꯁꯤꯡꯒꯔꯒꯤ ꯃꯅꯥ ꯐꯪꯖꯩ ꯑꯗꯨꯒ ꯍꯟꯗꯛ 2017ꯗꯅ ꯑꯩꯒꯤ ꯕꯦꯁ ꯁꯤꯡꯒꯔꯁꯨ ꯑꯗꯨꯒ ꯕꯦꯁ ꯑꯦꯛꯇꯔꯁꯨ ꯇꯥꯕ ꯏꯁꯩ ꯑꯩꯈꯣꯏ ILPꯒ ꯃꯔꯤ ꯈꯔ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯪꯖꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟ ꯀꯩꯀꯩ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯗꯥ ꯁ꯭ꯋꯥꯃꯤꯁꯦ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯁꯛꯑꯝꯗ꯭ꯔꯒꯗꯤ ꯐꯤल्मꯒꯤ ꯂꯥꯏꯟꯗ ꯆꯪꯕꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤल्मꯒꯤ ꯂꯥꯏꯟꯁꯤꯗꯁꯨ ꯈꯔ ꯈꯣꯡꯗꯥꯕꯤꯔꯝꯃꯕꯅꯤꯅ ꯁꯤ ꯑꯅꯤꯁꯦ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯐꯤल्म ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯗꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩ ꯁꯤꯅꯦꯃꯥ ꯐꯤꯂꯝꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯩꯁꯤꯅ ꯈꯤꯇꯪ ꯄꯥꯝꯃꯦ ꯗꯥ ꯁ꯭ꯋꯥꯃꯤꯅ ꯐꯤꯂꯝꯁꯦ ꯄꯥꯝꯗꯕꯗꯤ ꯀꯨꯝꯕꯤꯈꯤꯕ ꯐꯤल्म ꯌꯥꯝ ꯀꯟꯅꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯈꯤꯕ ꯁ꯭ꯇꯥꯔꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯖꯤꯛꯇꯪꯒꯗꯤ ꯅꯤꯡꯁꯤꯡꯕꯤꯒꯗ꯭ꯔꯥ ꯇꯧꯕꯤꯕ ꯑꯩ ꯌꯥꯝꯅ ꯁꯛ ꯄꯣꯁ ꯇꯥꯕ ꯁꯛ ꯌꯥꯝ ꯐꯖꯕ ꯑꯃ ꯁꯥꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨ ꯑꯩ खितंग निंगसिंबेंगे काउदी कुइदी कुइरेको सही 35 2 3 दागी ओइरबनी अदु आई खितंग निंगसिंबे ngambren tingi aina binata si am pamjaba hai ta film da ko chubo phongdok da ba am pamjaba da aina mai photo se la ga sum aina kano to bane ai garam khangan ai to nam lasara ga kano to hai ta adu da aina aduga mari leina naina usi amakak yu e ba ko ai matik ai kitang ningsing ba ngamre dialogue mak khoi au aina usi amakak yu pa se aina binata se luhongi dore matungda aina usek yu iba usek se aina ponda aigi ponda yok pi riba yok tuna thami bu usek se aina thadok khalge na khalle ba ko binata se sa andana lawhre ni matungda gi aina adada aina dialogue amakak sijne ba adu ai intani ai nising jage he chekla asuk kuiba matam se nangbo aina phajanduna thambire ngasi haiba numitsidagi
ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯕꯅꯤ ꯅꯅꯤꯡ ꯇꯝꯅ ꯄꯥꯏꯖꯈ꯭ꯔꯣꯀꯣ ꯍꯦ ꯆꯦꯛꯂꯥ ꯃꯇꯦꯛꯁꯤꯃ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁ꯭ꯋꯥꯃꯤ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯄꯨꯡꯐꯝꯁꯦ ꯌꯥꯝ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯖꯕꯅ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯑꯗꯩ ꯍꯪꯖꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯆꯤꯛꯊꯔꯒ ꯂꯩꯖꯍꯧꯗꯣꯏꯅꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯔꯒ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯗꯣꯏꯅꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯅꯁꯨ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯁꯦ ꯄꯦꯜꯂꯝꯃꯣꯏꯗꯣꯏꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯁ꯭ꯋꯥꯃꯤꯗꯒꯤ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯍꯥꯏꯖꯒꯦ ꯀꯔꯤ ꯁꯛꯁꯤꯒꯦ ꯏꯁꯩꯁꯤ ꯌꯥꯝꯃꯟꯗꯅ ꯏꯁꯩꯁꯦ ꯗꯥꯁ꯭ꯋꯥꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯎꯔꯥ ꯗꯥꯁ꯭ꯋꯥꯃꯤ ꯑꯩꯅ ꯈꯤꯇꯪ ꯑꯩꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯁꯛꯆꯔꯒꯦ ꯁꯛꯄꯤꯌꯨ ꯊꯃꯣꯏ ꯁꯣꯛꯈꯤꯕꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯏꯖꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯁꯩꯁꯤ ꯑꯩꯅ ꯏꯁꯩꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔꯤꯉꯩꯗ ꯏꯁꯩꯁꯤ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯁꯦ ꯁꯤꯗꯩꯗ ꯑꯩ ꯐꯥꯗꯔꯁꯤ ꯂꯩꯇꯔꯦꯅ ꯅꯪ ꯐꯥꯗꯔꯁꯤ ꯌꯥꯔꯔꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯣꯟꯁꯦ ꯊꯥꯡꯒꯠꯂꯒ ꯑꯩ ꯃꯔꯛꯇꯨ ꯆꯦꯟꯊꯣꯛꯑꯒ ꯐꯣꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦꯅ ꯑꯩꯅ ꯄꯥꯏꯔꯨꯕꯗ ꯑꯗꯨꯗ ꯑꯩꯅ ꯁꯛꯆꯈꯤꯕ ꯑꯗꯨꯒ ꯑꯩ ꯐꯥꯗꯔꯒ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯁꯛꯇꯣꯏꯁꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯏꯁꯩꯅꯤ ꯈꯝꯕꯟ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯝꯂꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯝꯕꯟ ꯆꯥꯎꯏ 하이두나 낭나 아이보 샤오리바도 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁ꯭ꯋꯥꯃꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯅꯦ ꯑꯩꯈꯣꯏ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ 1973ꯗ 42 ꯀꯟꯇ꯭ꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕ ꯐꯪꯕꯤꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕ ꯐꯪꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯖꯅ ꯗꯥꯁ꯭ꯋꯥꯃꯤꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯣꯝ ꯇꯤꯚꯤꯕꯨꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯩ ꯁꯤꯗ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯒ ꯁꯤꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯍꯦꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯣꯝ ꯇꯤꯚꯤꯕꯨꯁꯨ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯃꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁ꯭ꯋꯥꯃꯤꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯁꯣ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯂꯧꯖꯒꯦ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯚꯔꯇꯤꯀꯦꯜ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯖꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯁ꯭ꯃꯣꯜ ꯒꯤꯐ ꯍꯦꯝꯄꯔ ꯑꯃ ꯈꯨꯗꯣꯜ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯚ꯭ꯌꯨꯌꯔꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯂꯧꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯒꯦꯁ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕꯗꯤ ꯄꯨꯡꯐꯝꯗꯨ ꯐꯥꯎꯕꯗꯤ ꯄꯨꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯥꯏꯗꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ